Russia na Ukraine ge infrastructure thugainaba Hotnarakli US lakadoriba numit kharani sida Russia na Ukraine gi civilian infrastructure amasung sarkar gi facility sing thugainaba Hotnarakadori haina US State Department na security alert warning tawkhre. Russia na tawrakadaba attack kaya asina maram oiduna Ukraine da leriba United States ki citizen sing khudakta Ukraine thadok piyu haina Ukraine gi capital Kyiv ta leriba US ki embassy na khangan khre. US ki citizen sing da piba warning amada State Department na makhol hauna pokhaiba natraga siren khongba tarabadi khudakta tek takarwi da mafam da sensin gadabani haina khangan khe yum natraga awang ba building da leiba oirabadi structure ge makhai thang thang bada chenthagadabani amasung thong natraga thongnaw dage thapna wall gumbagi manakta phamtharga leigadabani haina State Department na khangan khe. Russia na civilian infrastructure sing da target tawba horagani haibagi yamna mayek sengba pausing US intelligence community na phanglaba matungda State Department na warning adu tawkhibani haire. Ukraine gi lanmi lising mapan lom sikhre tha taruki mamang da Russia na Ukraine da landa ba hokraba matungda ngasi phawbada Ukrainian lanmi lising mapan lom maraiba ngak thongna ba hotnabada sikhre lan asi loisin khiba yabagi mami amata udri haina Ukraine gi military chief general Bereli Zaluzaniana Pongdokre Ukraine gi pikliba angang kaya ningthina yengsin bidaba yade maramdi makhoi gi mapasing lan songna bachat khre makhoi kharadi laikhidraba hero lising mapan adugi manungdasu yawramgani haina General Berelina veterans event amada Pongdokhe atopa amana United Nations ki report amada haukiba February 13 da Russia na landaba haukraba matungda Ukraine da misam lising mangaga chamnga marfuga taret sikre amasung lising taret ka chanipan marfudrana sokre haide UN Children's Agency ge pau matungin na Russia na satharakpa lan asida Ukrainian angang chamapan ga humbudraga ni thoisu sikre haide verify tawbangam daba kaya su leire maramaduna tasengba masingdi yamna helamgani haina UNICEF ke executive director Catherine Russell na phongdokhe Ukraine gi lanmi sibagi masing laukthorokli base lan asida sikiba Russian lanmi masingga yengnabada angakpa phangna khenare Russia gi oina de lan haukraba matungda ahanba tha khaktada makhoi gi lanmi lising amaga chahum yangkhai mathoi sikre haina phongdokhe chayol anirom gi mamangda United States ke military official singna phongdokhiba matungina lan asida Russian lanmi lising humbudra dage marfu fawba sikre haire. Indian Air Force na missile firing case ta senaba officer ahum thabak thadat khre chaliba chahi asigi March thada BrahMos supersonic cruise missile accident oina kapthoki badage Pakistan da tasin khibagi matang da Indian Air Force na court of inquiry satharaba matung tarakpada officer ahum thabak tagi thadat khre haina official report amagi matungina phongdokle Indian Air Force ki maikei dagi haikibada officer ahum asina Standard Operating Procedure SOP ge niyom kaiba thong sathagibana maram oiraga BrahMos missile sing incident oina kapthokibane masina maram oiraga service officer ahumadu thabaktagi khudakta terminate tawkhibani haire chahi asigi March 8 da accident oina BrahMos missile sing adu kapthokibadage court of inquiry sathaduna case asigi matangda achumba khangdoknaba honakhibane officer ahum asina SOP dage Aviation tawkhibana maram oiraga missile adu kapthokibani haibase khanglakpadage incident adugi matangda officer ahum adugi aswoiba leire haiba khangba ngamkhibane central government na khudakta officer ahum asigi service terminate tawkhre August 12 da officer ahum asida termination order pikhre BrahMos cruise missile aduna accident oina kapthokiba aduna maram oiraga Pakistan da kilometer 113 lansilaga takhe masina maram oiraga Indian Air Force ke Air Vice Marshal ama staff officer amana lusinglaga court of inquiry chathanaba hukum tawkhibane incident adu thokiba nongma leiraba matungda Pakistan military na pankhiba wafam amada supersonic surface to surface missile adu sound dagi speed na saruk ahum yang na paiba ngamme Pakistan di missile adu tasilaki bagi thokdokta civilian ge property kaya amangata thoki haina claim laikhravane aroi bada tabi riba pumnamakpu thagachari